पाउसदे युमफम उइबा मरु उइबा पाउ खर अपडेट तौजरी एडिटोरियल की कलम अमदा मिहात ब कनानो हाइबा सेंगना खंग्रिंगेदा राजनीति की मिहातनी हेक्ता हाइबा चुमलोय हंदक बांगदो कदौरिबा तरागनिथुइ सुबा मणिपुर असेंबली इलेक्शन असिगी मांग ओइनना साखंगदबा मियोइजिंगना नोंमैना कापतुना मियोइ क्या लेखिदबा थौदोक थोखरे थौदोक असि आइरो केंद्र अमदि वांगोइ केंद्रगी समुरोगना चिंगबा मफमजिंगदा थोखरे अदुबदो खिबा मिहातपगी थौदोक असि कनाना करी मरमगिदमक्ता चथाबनो हाइबदि असेंगबा मिहात अदु सेंगना खंगबा ngamdringida राजनीतिगा मरी लेना चथरकबा मिहातनी हाइबा ताराबदि यामना लाइबक थीबा हाइबदु ओइगने मदुना यामना फाक्सन इरांग थोरकनदबा अमदि मिहात मिपुनगी थौदोक मखा ताना चथरकबगी मरम अमा ओइगनि हाइना खल्ले थोखिबा मिहातपगी थौदोक अदु कनाना करी मरमगिदमक्ता तौरिबनो हाइबदु मरी लेना पुलिसना केस लौखतुना मरिक चुमना थीजिलबा मतुंग हाइबदि असेंगबा मिहात पखंगनबा होनरगा आइनगी मतुंगिना पिफम थोकपा चराक पिननबा होनबना ख्वाइदगी अफबा ओइगने मिखल ममांगदा नोंबै कापगी थौदोक थोक्तुना मियोइ खरा पुंसी मांखिबा असि राजनीतिगा मरी लेना पॉलिटिकल पार्टी अमगी मियोइसिंगना तौबनी अदुनी अदानी हाइदुना पंहाइदा हाइबा यामना लानगने पॉलिटिकल पार्टी अमना तौबनी हाइबा तारबदि पार्टी अदुगी इज्जत सोगनबा हाइबदु ओइगने मदुना मरम ओरगा पार्टी अदुगी मियोइसिंग मई हाउना सौरक्तुना मखोइबो इज्जत मंगलिबा मियात पनी हाइदुना नमतुना मरान सिरकले हाइदुना मरान सिरकलिबा पार्टी अदु अमदुदा अमुक ओनसिनदुना पॉलिटिकल पार्टी अनिगी मरक्ता लोइनाइद्रबा हिंसा थोरकनदबगी मरम ओइगनि हाइना खल्ले मदुना मिखल ममांगदा थोरकबा खना चैनबा अमदि मिहात मिपुनगी थौदोकसिंग असि मदौगरमदा थोरकलिबनो मिखलगा मरी लेना थोरकप्रा हाइबदु हाना यामना कुमना थिजनबा मथौ ताइ मदुनतना थौदोकसिंग अदु कनाना थोहलिबनो हाइबदु तसेंगना खंग्रिंगेदा अदुना तौबनी अदाना तौबनी हाइद्र फोंगना हाइरकपा तारबदि हेना लाइबक थीबा हिंसागी थौदोक चाउना थोरकनबगी मरम ओइगनि हाइबसि खांबा जुमगने मियोय अमा सिबा मतमदा करमना सिरिबनो हाइबदु खंगनबगिदमक्ता पोस्टमार्टम तौबगी थबक साथारिबने पोस्टमार्टम की रिपोर्ट अदुगी मतुंगिना मियोय अदु नौमैना कापतुना हातपने थांगना थिंदुना हातपनी अमदि हु सादुना सिबने हाइबदु सेंगना खंबा ngamgadoribane मदुनतना पोस्टमार्टम की रिपोर्ट फंगद्रिंगै ममंगदा मियोय अदु नौमैना कापतुना हालंबने मियारबा मियोय अधुनी हाना लाना संदोकपा जुमलोय तासेंगना हाइरबदि इंडिया की मफम क्या क्या दसो लाना पाउ संदोकपा हाइबदि तोंगा संदोकपदगी साथीबा इरांग क्या थोक्तुना मिसि मिना फावपा यावख्रबने मदुना कैदोगवेंदसु तोंगा संदोकनबा होनाबिरोइदबने लाइबक थीबदि समुरौदा हंदक मिखल ममांगदा मियोयनी नौमैना कापतुना हाटकेबा अदु कनाना करी मरमगिदमक्ता हालमलिबनो हाइबदु हौजु फावबा खंबा ngamdribane लाइगाकना मिहात असिगी मरम खंगनदबगिदमक्ता ngarangda SIT semduna thisinba haukrabane maduna mihat aduda chenariba miyosing phagalaba matungda karigidamakta halibanu haibadu khangba ngamgadoribane matamasi fawadi miyamna ngaina minaba tabane aduba chairaga sida miyoy ani hatkebadu राजनीति की थाउन सिंदगी हाटपनी पॉलिटिकल पार्टी अमेरिका वर्कर्स न सतबनी आइदुना हेक्तम मिया ममांगद आइरप तारपदी यामना लानगने असेंगब मियात पखंग्रिंगेदा लान पाउ संदोकपा असिन अमुक हेना मिया मरकदा खना चैनाबगी थौदोक हेना थोरक्तुना मिसि मिना अमुक हेना थोरकनबगी मरम ओइगने मरमदुना दाइदा लेरब मियामना मसक खंगनरब मियोसिंगना कैदोंगाइदसु यमफम यावदबा वा मिया ममांगदा फोंना हाइबगी थबगसी तौबिरोइदबने मसिदा हेना मिहात मिपुनगी थौदोक थोरकनबगी मरम ओइगनि हाइबसि खांगबिगदबने माखातरकपा अतोपा पाउ मदना तुंगी खुनाइगिदमक अफबा लंबिरोमदा खोंग थांजिनमिनसि पाउजल डेक्सतगे मालेमदा नुपीगी थौदांग असि असुकी मतिक चावे नुपी मखल यामी यामलब नुपी मखल सिंग अदुदगी अफबा ममा खनबसिनि नेपोलियन आरंबा अफबा ममा अमपियु पृथ्वी जोइ तौगे मतमबदा नुपी सिंगबो इमुंग मनुगी थबक इंखांग दोमलगा सागी सिंग खरा थोंगलगा मपुरोइबा मति मसा सिंगी सेवा तौगदोबनी आइबगी वखलोन मतमगी मतुंगिना होंगलक्तुना ngasi di नुपीना लेबाकी थौदादा सरुक यादुना नुपी सिंगना प्राइम मिनिस्टर प्रेसिडेंट चीफ मिनिस्टर अमति दल कयागी प्रेसिडेंट ओइदुना मखोइगे थौदांग चाउना लौरकले असुमना नुपी सिंगी हक थौदा चाउख्रबा मतम मसिदा ngasiगी लमदम मसिदा di नुपी ओइबी क्याना खुनाइ असिगी मेयुक्ता हेक हेक लाकबगुम तौरे मसिना नुपी ओइबी खुदिंगमकपु चेनथननबगी मरम अमसु ओइरकले सुफम नंफम लेजदबा लमदम मसिदा नुपीना मपान थोक्तुना सेल तांदुना मदुदगी फंगलकपा सेल खरा अदुना इमुंग मनुंगी अवारपा मेंसनबदा मेनबदा नतना मसा मसु सेंबा कया लैरे नुपी ओइबी क्याना मपान थोक्ना सेल तानबा चरखरगा मपुरोइबा अमदि मसा सिंना ngausin पाइजनदुना लैबा कया अमसु लैरे नोंजु नुंसागी अवाबा कया खांगदुना इमुंग मनुंग पुननबा मियोइ खराना होनरबसु
ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕ ꯀꯌꯥ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯔꯛꯂꯦ ꯃꯌꯨꯝꯗꯒꯤ ꯕꯖꯥꯔ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏज्ꯖꯠ ꯖꯣꯟꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯀꯌꯥ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯛꯂꯦ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯃꯔꯣꯝꯗꯅ ꯃꯩ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯁꯨ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯊꯥꯖꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡ ꯄꯤꯊꯣꯛꯅꯔꯨꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤ ꯄꯥꯟꯊꯨꯡ ꯌꯧꯗꯅ ꯀꯥꯏꯅꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯦꯠꯅ ꯊꯝꯖꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯨ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯕ ꯂꯥꯟꯅ ꯁꯃꯥꯖ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄ ꯀꯌꯥ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯅꯩꯅꯕ ꯌꯥꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯗꯤ ꯈꯔ ꯈꯛꯇꯃꯛ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯧꯎꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯔꯦꯁꯇꯣꯔꯦꯟꯠꯁꯤꯡꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯃꯇꯝꯗ ꯃꯥꯐꯤ ꯃꯔꯨꯞ ꯃꯑꯣꯡ ꯇꯥꯗꯅ ꯂꯩꯔꯝꯕ ꯀꯌꯥ ꯃꯤꯌꯥꯝꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯨꯄꯥ ꯈꯛꯇꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯌꯥꯔꯣꯏ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯆꯥꯎꯔꯕ ꯃꯔꯥꯜ ꯂꯩ ꯅꯨꯄꯥꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤꯅꯕꯨ ꯌꯥꯗ꯭ꯔꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯍꯜ ꯑꯣꯏꯕꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯐꯩ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜꯁꯤꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯕꯨ ꯏꯀꯥꯏ ꯏꯀꯤꯒꯤ ꯋꯥꯐꯝ ꯊꯥꯗꯣꯛꯇꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯩ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯑꯃꯗꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕ ꯃꯇꯝꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯕꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯆꯔꯆꯇ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯁꯖꯤꯗꯇ ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯆꯠꯅꯕꯤ ꯄꯔꯝꯄꯔꯥ ꯀꯥꯏꯗꯅ ꯆꯠꯊꯔꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯀꯗꯥꯏ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯁꯤꯡꯊꯥꯅꯗꯦ ꯃꯥꯅ ꯇꯧꯔꯕꯗꯤ ꯑꯩꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯔꯣꯝꯗ ꯑꯆꯥꯎꯔꯝ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯐꯠꯇꯕ ꯆꯠꯅꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯌꯥꯕ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯄꯨꯝꯅꯃꯛꯅ ꯈꯣꯡ ꯊꯥꯡꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯚꯣꯠꯀꯤꯗꯃꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯒꯨꯝꯁꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 32 ꯁꯨꯕ ꯃꯤꯈꯜ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯗꯕꯁꯤꯡ ꯍꯧꯖꯤꯛ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛꯁꯨ ꯄꯣꯊꯥꯐꯝ ꯈꯪꯅꯗꯅ ꯈꯣꯝꯕ ꯎꯔꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯀꯔꯁꯤꯡꯁꯨ ꯃꯥꯅ ꯉꯝꯖꯕꯤꯗ ꯚꯣꯠ ꯈꯣꯝꯅꯔꯦ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤ ꯋꯥꯔꯀꯔꯒ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤ ꯋꯥꯔꯀꯔꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯀꯌꯥ ꯃꯄꯥꯟ ꯊꯣꯛꯅꯔꯛꯇꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯂꯦ ꯚꯣꯇꯔꯁꯤꯡꯅ ꯃꯥꯅ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯊꯥꯗꯖꯒꯗꯕ ꯑꯗꯨꯕꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯋꯥꯔꯀꯔꯁꯤꯡꯅ ꯃꯥꯒꯤ ꯄꯥꯝꯖꯕ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯗ ꯊꯥꯗꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯕꯒꯤ ꯎꯄꯥꯏ ꯊꯤꯅꯔꯛꯄꯗꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯕꯛ ꯊꯣꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯜꯂꯤꯕꯁꯤ ꯈꯠꯅ ꯆꯩꯅꯔꯤꯕ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯊꯤꯜ ꯑꯃ ꯌꯥꯎꯕꯅꯅꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦ ꯈꯠꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯅꯨ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯉꯝꯕ ꯃꯇꯝꯗ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯕꯗꯤ ꯃꯗꯨꯒꯤ ꯄꯥꯎ ꯃꯉꯣꯟꯗ ꯇꯥꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯋꯥꯔꯀꯔꯁꯤꯡꯗ ꯍꯥꯏꯕꯤꯔꯕꯗꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯔꯣꯏ ꯈꯪꯂꯕ ꯃꯤꯁꯛꯅ ꯂꯝ ꯍꯦꯜꯂꯛꯂꯕ ꯑꯃꯗꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯎꯔꯕꯗꯤ ꯐꯨꯔꯣ ꯃꯗꯨꯗ ꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯈꯠꯅ ꯆꯩꯅꯕ ꯇꯣꯏꯅ ꯊꯣꯛꯀꯅꯤ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯃꯛꯅꯅꯤ ꯍꯧꯖꯤꯛ ꯚꯣꯠꯀꯤꯗꯃꯛ ꯈꯠꯅ ꯆꯩꯅꯕꯒꯤ ꯄꯥꯎ ꯇꯥꯔꯤꯕꯁꯤ ꯃꯁꯤꯅ ꯇꯝꯄꯥꯛꯀꯤꯗ ꯊꯣꯛꯄ ꯏꯔꯥꯡꯅꯤ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯇꯧꯁꯤꯡ ꯑꯁꯤꯅꯗꯤ ꯃꯤꯈꯜ ꯅꯨꯃꯤꯠꯇ ꯚꯣꯠ ꯊꯥꯗꯅꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯏꯚꯤꯑꯦꯝ ꯃꯦꯆꯤꯟ ꯂꯥꯛꯄꯒꯤ ꯑꯃꯗꯤ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯌꯥꯝꯕꯗꯗꯤ ꯚꯣꯠ ꯑꯁꯤ ꯏꯂꯦꯛꯁꯟ ꯅꯠꯇꯦ ꯁꯦꯂꯦꯛꯁꯟꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯗꯨꯗꯅꯤ ꯃꯤꯌꯥꯝꯅ ꯐꯅꯃꯛ ꯌꯥꯖꯔꯕꯁꯨ ꯁꯦꯂꯦꯛꯁꯟ ꯐꯪꯗ꯭ꯔꯕꯗꯤ ꯃꯤꯍꯜꯗ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯅꯕꯅ ꯃꯗꯨꯗ ꯆꯤꯡꯒꯤ ꯀꯦꯟꯗꯤꯗꯦꯠ ꯀꯌꯥꯗꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯍꯨꯠ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯕ ꯁꯛꯇꯤ ꯂꯩꯕꯁꯤꯡꯒꯤ ꯌꯥꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯚꯣꯠꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯤꯕꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯚꯣꯠꯀꯤꯗꯃꯛ ꯈꯠꯅ ꯆꯩꯅꯍꯟꯗꯕꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯗꯨꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯁꯤ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕ ꯄꯥꯎ ꯇꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯨꯡꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ